SP Thobal Jogesundra Haubizamgi meeting Makada additional SP operation O Wangkomba amasung Thobal Commando gi OC Inspector K Nitaranjana Luchingba Thobal Commando amasung Tarataruk Suba Sam Rifles ki apun batim amana ngarang numidang pung tara mathoirom tabada aina Thingkhraba Lalhoulup PLA gi overground worker ahum Nongmei amasung Handgrenad ka Konana fare hairi Police ki pawa sin high faraba miyoy sing adudi ka wa nang mayrakpam laikai beni leiraktagi ayekpam abi Elias Rabi Chahinifu ayekpam Kumarjit Chahinifu taruk apokpa e ibomcha amasung lairenjam awang laikai digi konjengbam Abinas Elias ibungo Chahikunmari apokpa ke inaucha kawi Makoidagi mobile phone ahum Chinese hand grenade ani 9mm pistol ama amade magazine ani fagatpa ngamki hairi pawasina makata na high faraba makoi ahumak aina Thingkhraba Lalhoulup PLA gi self style Major ayekpam Dhamen Elias Borjen Elias Thawanjau koba miyoi amagi pauktak makada thabak tawbani self style Major Dhamen asi ngarang phabada yauriba kakwa namairakpam laikai dagi abi Elias Rabi amasung ayekpam Kumarjit ki mayambani hairi faraba makoi ahumak makata ba ain gi oiba thabak thawram gi damak singjamai police station da khusinakhre hairi